ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤꯗ ꯑꯌꯨꯛꯀꯤ ꯅꯣꯡꯍꯧ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ꯫ ꯉꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯗꯅ ꯋꯥꯔꯤꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯥꯕꯤꯔꯁꯤ ꯑꯌꯨꯛꯀꯤ ꯅꯣꯡꯍꯧ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤꯆꯥꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯞꯂꯒ ꯃꯃꯥꯡꯊꯛꯀꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯕꯨ ꯅꯤꯡꯁꯤꯡꯉꯤ꯫ ꯃꯍꯥꯛꯅ ꯀꯥꯎꯉꯝꯗꯕ ꯅꯣꯡꯗꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯕꯨ ꯅꯤꯡꯁꯤꯡ ꯃꯆꯤꯟꯗꯒꯤ ꯆꯣꯏꯔꯣꯟ ꯀꯌꯥ ꯑꯃ ꯂꯣꯜꯂꯦ꯫ ꯃꯇꯣꯝꯇ ꯋꯥꯖꯕꯅꯤ, ꯃꯥ ꯃꯇꯣꯝꯇꯃꯛ ꯆꯥꯛꯆꯕꯅꯤ꯫ ꯑꯇꯣꯞꯄ ꯃꯥꯒ ꯇꯤꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇꯦ, ꯇꯝꯕꯁꯨ ꯂꯩꯇꯦ꯫ ꯃꯥꯒꯤ ꯃꯄꯥ ꯅꯨꯄꯥꯕꯨꯗꯤ ꯈꯪꯉꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯑꯗꯨꯝ ꯅꯣꯡꯉꯥꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯍꯥꯟꯅꯒꯨꯝ ꯑꯗꯨꯝ ꯀꯣꯂꯦꯖ ꯀꯥꯟꯅꯩ꯫ ꯔꯥꯖꯦꯁ ꯑꯃꯗꯤ ꯔꯤꯅꯥ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯀꯣꯂꯦꯖꯇ ꯂꯥꯛꯏ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯔꯥꯖꯦꯁꯅ ꯊꯣꯏꯕꯤꯆꯥꯕꯨ ꯀꯧꯕ ꯆꯠꯈꯤꯔꯝꯗꯦ꯫ ꯊꯣꯏꯕꯤꯆꯥ ꯌꯥꯎꯗꯕ ꯃꯇꯝꯗ ꯔꯥꯖꯦꯁ ꯃꯥꯒꯤ ꯃꯁꯥꯗ ꯍꯩꯅꯗꯕꯒꯨꯝ ꯅꯨꯡꯉꯥꯏꯇꯕꯒꯨꯝ ꯑꯗꯨꯝ ꯐꯥꯎꯏ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯇꯣꯏꯅ ꯁꯨꯝ ꯄꯨꯟꯕꯅꯤꯅ ꯔꯤꯅꯥꯅ ꯃꯥꯒꯤ ꯃꯇꯥꯡꯗ ꯄꯨꯟꯅ ꯈꯪꯉꯤ꯫ ꯔꯥꯖꯦꯁꯀꯤ ꯊꯃꯣꯏꯗ ꯊꯣꯏꯕꯤꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯏ ꯍꯥꯏꯕ ꯈꯪꯉꯤ꯫ ꯃꯈꯣꯏ ꯑꯅꯤ ꯐꯝꯗꯨꯅ ꯊꯣꯏꯕꯤꯆꯥ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯔꯤꯅꯥꯅ ꯃꯉꯣꯟꯗ ꯍꯪꯉꯤ, "ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯃ ꯍꯪꯒꯦꯅꯦ, ꯅꯪ ꯐꯖꯅꯗꯤ ꯈꯨꯝꯃꯨꯀꯣ?" ꯔꯥꯖꯦꯁꯁꯨ ꯀꯔꯤꯃꯠꯇ ꯂꯧꯊꯣꯛꯂꯣꯏ ꯂꯩꯇꯅ, "ꯍꯥꯏꯌꯨ, ꯀꯔꯤ ꯍꯪꯒꯦ ꯍꯥꯏꯅꯣ?" ꯔꯤꯅꯥꯅ ꯍꯪꯉꯤ, "ꯅꯪꯒ ꯑꯩꯒꯁꯦ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯦ ꯄꯨꯜꯂꯛꯄ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯪ ꯑꯁꯨꯝꯕ ꯅꯣꯡꯃꯇ ꯇꯧꯗꯦ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯅꯪꯒꯤ ꯅꯣꯡꯅ ꯇꯧ ꯑꯁꯤꯗ ꯑꯩ ꯈꯪꯉꯤ꯫ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯂꯣꯠꯀꯅꯣ, ꯍꯥꯏꯌꯨꯅꯦ, ꯅꯪ ꯊꯣꯏꯕꯤꯆꯥꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ?" ꯋꯥꯍꯪꯗꯣ ꯍꯪꯂꯛꯄ ꯃꯇꯝꯗ ꯔꯥꯖꯦꯁ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯗꯦ꯫ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯅꯤ? ꯃꯥꯅ ꯈꯟꯖꯕ ꯅꯨꯡꯁꯤꯕꯁꯨ ꯊꯣꯏꯕꯤꯆꯥꯅꯤ, ꯍꯥꯏꯗꯣꯛꯄ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯒꯤꯅꯤ꯫ ꯃꯍꯥꯛꯅ ꯀꯔꯤꯃꯠꯇ ꯉꯥꯡꯗꯕ ꯃꯇꯝꯗ ꯔꯤꯅꯥꯅ ꯉꯔꯪ ꯉꯪꯗꯨꯅ ꯍꯪꯉꯤ, "ꯁꯦ ꯑꯁꯦꯡꯕ ꯍꯥꯏꯌꯣꯕ, ꯊꯣꯏꯕꯤꯆꯥꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯅꯤ꯫ ꯅꯪ ꯇꯁꯦꯡꯅ ꯃꯥꯕꯨ ꯈꯟꯕ꯭ꯔꯥ, ꯅꯨꯡꯁꯤꯕ꯭ꯔꯥ? ꯑꯩꯗꯤ ꯅꯪꯒꯤ ꯅꯣꯡ ꯅꯇꯧꯗꯣ ꯌꯥꯝ ꯆꯤꯡꯅꯩꯕꯣ." ꯔꯥꯖꯦꯁ ꯍꯟꯗꯛꯃꯨꯛꯇꯤ ꯀꯔꯤꯃꯠꯇ ꯂꯣꯠꯇ꯭ꯔꯦ꯫ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯃꯥꯅꯁꯨ ꯄꯨꯟꯅ ꯇꯝꯃꯤ꯫ "ꯑꯁꯦꯡꯕꯅꯤ, ꯅꯪꯅ ꯈꯜꯂꯤꯗꯣ ꯆꯨꯝꯃꯤ꯫ ꯑꯩ ꯊꯣꯏꯕꯤꯆꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯗꯤ ꯃꯉꯣꯟꯗ ꯍꯥꯏꯗꯣꯛꯄ ꯀꯥꯡꯊꯣꯛꯄꯗꯤ ꯉꯝꯗꯦ꯫ ꯀꯔꯝ ꯇꯧꯅ ꯍꯥꯏꯅꯤ? ꯀꯔꯤ ꯍꯥꯏꯔꯒ ꯃꯥꯅ ꯑꯩꯕꯨ ꯌꯥꯕꯤꯒꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯗꯦ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯟꯗꯛꯇꯤ ꯃꯥꯒ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ꯫ ꯃꯥ ꯂꯥꯛꯇꯕ ꯃꯇꯝꯗ ꯏꯁꯥꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯏ꯫ ꯑꯩꯅ ꯑꯦꯁꯥꯏꯟꯃꯦꯟ ꯄꯤꯈꯤꯕꯗꯨꯁꯨ ꯃꯈꯣꯏꯗ ꯆꯠꯄ ꯆꯪꯕ ꯌꯥꯅꯕ ꯄꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯇꯨꯃꯤꯟ ꯂꯩꯕ, ꯃꯤꯉꯣꯟꯗ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯗꯕ ꯃꯇꯧ ꯑꯁꯤꯗ ꯑꯩ ꯌꯥꯝꯅ ꯆꯤꯡꯅꯩ꯫ ꯑꯩꯅ ꯍꯥꯏꯔꯨꯔꯒ ꯃꯥꯅ ꯑꯃꯨꯛ ꯌꯥꯔꯛꯇꯕ ꯇꯥꯔꯒꯗꯤ ꯌꯥꯝ ꯏꯀꯥꯏ." ꯔꯥꯖꯦꯁꯀꯤ ꯀꯔꯤꯃꯠꯇ ꯂꯧꯊꯣꯛꯂꯣꯏ ꯂꯩꯇꯕ ꯏꯆꯝ ꯆꯝꯕ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯃꯥꯟꯅꯕꯤꯗꯨꯅ ꯈꯨꯝꯃꯤ, "ꯅꯪ ꯑꯁꯦꯡꯕ ꯃꯥꯕꯨ ꯅꯨꯡꯁꯤꯔꯦꯀꯣ? ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯪꯅ ꯍꯥꯟꯅ ꯅꯨꯡꯁꯤꯅꯕ ꯈꯪꯅꯕ ꯅꯨꯄꯤꯗ ꯂꯩꯕ꯭ꯔꯥ? ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯑꯗꯨꯒ ꯅꯪꯅ ꯀꯅꯥꯃꯠꯇ ꯈꯪꯅꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ." ꯔꯥꯖꯦꯁ ꯀꯔꯤꯃꯠꯇ ꯂꯣꯠꯇꯦ꯫ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯠꯇꯒ ꯈꯪꯅꯗꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯝꯃꯤ꯫ ꯅꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯔꯕꯗꯤ ꯊꯣꯏꯕꯤꯆꯥꯕꯨ ꯌꯥꯅꯕ ꯈꯔ ꯍꯥꯏꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯔꯥꯖꯦꯁꯅ ꯐꯖꯅ ꯍꯥꯏꯖꯔꯛꯈꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯣꯏꯕꯅꯤꯅ ꯔꯤꯅꯥꯅꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯌꯥꯅꯕ ꯍꯥꯏꯔꯒꯦ, ꯍꯣꯔꯦꯟ ꯀꯣꯂꯦꯖ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯋꯥꯔꯤ ꯀꯥꯡꯊꯣꯛꯄ ꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯔꯥꯖꯦꯁꯇ ꯊꯥꯖꯕ ꯀꯌꯥ ꯑꯃ ꯄꯤꯈꯤ꯫ ꯃꯤꯅꯠ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯊꯣꯏꯕꯤꯆꯥ ꯀꯣꯂꯦꯖ ꯂꯥꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯜꯂꯤ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯃ ꯁꯥꯟꯅꯩ꯫ ꯔꯥꯖꯦꯁꯅ ꯃꯉꯣꯟꯗ ꯐꯥꯒꯤ ꯀꯌꯥ ꯑꯃ ꯇꯧꯏ꯫ ꯋꯥ ꯉꯥꯡꯕꯗ ꯊꯣꯏꯕꯤꯆꯥꯅ ꯅꯨꯡꯉꯥꯏꯅꯕ ꯋꯥꯇꯨꯃ ꯉꯥꯡꯉꯤ꯫ ꯃꯍꯥꯛꯅ ꯐꯥꯒꯤ ꯇꯧꯕꯗ ꯊꯣꯏꯕꯤꯆꯥꯅ ꯅꯣꯛꯆꯕ ꯀꯌꯥ ꯑꯗꯨꯕꯨ ꯎꯔꯒ ꯔꯥꯖꯦꯁ ꯑꯃꯨꯛ ꯍꯦꯟꯅ ꯄꯦꯟꯖꯩ꯫ ꯊꯣꯏꯕꯤꯆꯥꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ, ꯃꯥꯅ ꯅꯣꯛꯄꯁꯤꯅꯤ ꯔꯥꯖꯦꯁꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯖꯕ꯫ ꯑꯃꯨꯛꯁꯨ ꯃꯈꯣꯏꯅ ꯅꯣꯛꯂꯤꯉꯩ ꯔꯥꯖꯦꯁꯀꯤ ꯊꯃꯣꯏꯗ ꯇꯠꯇꯅ ꯁꯣꯜꯂꯤ ꯈꯜꯂꯤ, "ꯅꯍꯥꯛꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯑꯗꯨꯛ ꯌꯥꯝꯅ ꯈꯣꯏꯗꯥꯔꯤꯕ, ꯑꯩꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕ? ꯅꯪꯒꯤ ꯋꯥ ꯀꯌా ꯉꯥꯡꯗꯕ ꯏꯆꯝ ꯆꯝꯕ ꯅꯪꯒꯤ ꯅꯇꯧ ꯑꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯡꯁꯨꯝ ꯁꯨꯝꯕꯗꯧꯅ ꯇꯧꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯍꯦ ꯏꯁꯣꯔ,
ꯅꯪꯅꯁꯨ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯈꯔ ꯈꯪꯍꯟꯕꯤꯌꯨ ꯏꯃꯥꯟꯅꯕꯤ ꯔꯤꯅꯥꯅ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯍꯟꯕꯤꯔꯛꯎꯀꯣ ꯑꯁꯨꯝꯅ ꯊꯣꯏꯕꯤꯆꯥꯗ ꯌꯦꯡꯂꯒ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯁꯥ ꯃꯇꯣꯝꯇ ꯃꯆꯨꯔꯣ ꯂꯣꯜꯂꯤ ꯃꯥꯒꯤ ꯃꯤꯠ ꯀꯨꯞꯇꯅ ꯇꯨꯃꯤꯟ ꯌꯦꯡꯕꯗꯨ ꯎꯕꯗ ꯔꯤꯅꯥꯅ ꯃꯥꯕꯨ ꯂꯦꯡꯍꯜꯂꯒ ꯍꯦ ꯍꯦ ꯀꯩꯗꯧꯔꯤꯅꯣ ꯔꯥꯖꯦꯁ ꯈꯪꯕꯣꯏ ꯀꯔꯤꯑꯣꯏ ꯈꯨꯝꯃꯤ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯑꯩ ꯀꯩꯅꯣꯝꯃ ꯁꯨꯝ ꯑꯗꯨꯝꯅ ꯃꯥ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯊꯣꯏꯕꯤꯆꯥꯅ ꯑꯃꯨꯛꯀꯁꯨ ꯌꯦꯡꯂꯒ ꯃꯥꯒꯤ ꯐꯝꯅ ꯃꯨꯟꯗꯪ ꯁꯥꯟꯅꯕꯗꯨ ꯎꯕꯗ ꯀꯟꯅ ꯀꯟꯅ ꯅꯣꯛꯏ ꯔꯥꯖꯦꯁ ꯏꯀꯥꯏꯕꯣꯏ ꯅꯨꯡꯁꯤꯕꯣꯏ ꯊꯣꯏꯕꯤꯆꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯊꯣꯏꯕꯤꯆꯥꯅ ꯑꯃꯨꯛ ꯔꯥꯖꯦꯁꯇ ꯍꯪꯉꯤ ꯏꯕꯨꯡꯉꯣ ꯅꯪ ꯌꯥꯔꯔꯣꯏ ꯏꯁ ꯐꯝꯅꯒ ꯃꯨꯟꯗꯪ ꯁꯥꯟꯅꯩꯅꯦ ꯀꯔꯤ ꯈꯜꯂꯤꯅꯣ ꯀꯅꯥꯒꯤ ꯋꯥꯈꯜ ꯈꯜꯂꯤꯅꯣꯕ ꯔꯥꯖꯦꯁ ꯈꯨꯝꯐꯝ ꯈꯪꯗꯦ ꯏꯪꯅ ꯇꯞꯅ ꯈꯨꯝꯃꯤ ꯀꯩꯁꯨꯝ ꯈꯟꯗꯦꯗ ꯑꯩ ꯀꯩꯅꯣꯝꯃ ꯁꯨꯝ ꯋꯥꯗꯤ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ ꯊꯣꯏꯕꯤꯆꯥꯅ ꯈꯜꯂꯣ ꯄꯥꯈꯪ ꯍꯥꯏꯕꯁꯤꯗꯤ ꯈꯟꯒꯗꯕꯅꯤ ꯅꯪꯒꯤꯁꯤꯕꯨ ꯑꯩꯒ ꯔꯤꯅꯥꯒ ꯐꯝꯕꯁꯤꯗ ꯋꯥꯈꯜ ꯖꯥꯠ ꯈꯟꯕ ꯃꯥꯜꯂꯤꯗ ꯑꯁꯨꯝꯅꯁꯨ ꯐꯥꯒꯤ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯁꯤꯗ ꯔꯥꯖꯦꯁ ꯍꯦꯟꯅ ꯄꯨꯡꯉꯥꯎ ꯉꯥꯎꯕꯅꯤ ꯔꯥꯖꯦꯁꯅ ꯃꯔꯛ ꯊꯠꯂꯒ ꯐꯔꯁꯦ ꯑꯗꯣ ꯑꯩꯒꯤ ꯑꯦꯁꯥꯏꯟꯃꯦꯟꯗꯨꯕꯨ ꯁꯤꯟꯕ ꯍꯧꯔꯕꯣ ꯊꯣꯏꯕꯤꯆꯥꯅ ꯈꯨꯝꯃꯤ ꯉꯔꯥꯡꯗꯤ ꯐꯔꯛ ꯇꯥꯗꯅ ꯑꯩ ꯁꯤꯟꯗꯦ ꯉꯁꯤꯗꯣ ꯑꯩ ꯈꯔ ꯉꯟꯅ ꯂꯣꯏꯅꯕ ꯇꯧꯕꯤꯒꯦ ꯔꯥꯖꯦꯁꯅ ꯈꯨꯝꯃꯤ ꯈꯔ ꯉꯟꯅ ꯑꯃꯨꯛꯇ ꯂꯣꯏꯕꯤꯌꯣ ꯃꯈꯣꯏ ꯑꯍꯨꯝ ꯉꯥꯏꯍꯥꯛꯇꯪ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯃꯥꯒꯤ ꯀ꯭ꯂꯥꯁ ꯌꯥꯎꯅꯕ ꯆꯪꯅꯈꯤꯔꯝꯃꯤ ꯔꯤꯅꯥ ꯑꯃꯗꯤ ꯊꯣꯏꯕꯤꯆꯥ ꯃꯈꯣꯏ ꯑꯅꯤ ꯄꯥꯔꯒ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯔꯥꯖꯦꯁꯅ ꯑꯁꯣꯝ ꯃꯥꯒꯤ ꯀ꯭ꯂꯥꯁꯇ ꯆꯪꯈꯤꯔꯝꯃꯤ ꯊꯣꯏꯕꯤꯆꯥꯒ ꯔꯤꯅꯥꯒ ꯄꯨꯜꯂꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯕ ꯍꯧꯔꯛꯂꯦ ꯔꯤꯅꯥꯅ ꯍꯥꯟꯅ ꯋꯥꯔꯤ ꯍꯧꯗꯣꯔꯛꯏ ꯊꯣꯏꯕꯤꯆꯥ ꯑꯩ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥꯔꯤ ꯑꯃꯇ ꯁꯥꯒꯦ ꯅꯪ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯈꯟꯒꯗ꯭ꯔꯥ ꯊꯣꯏꯕꯤꯆꯥꯅ ꯈꯨꯝꯃꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯌꯨ ꯑꯩꯅꯕꯨ ꯀꯔꯤ ꯂꯥꯟꯅ ꯈꯟꯗꯣꯏꯅꯣ ꯔꯤꯅꯥꯅ ꯍꯪꯉꯤ ꯅꯪ ꯔꯥꯖꯦꯁꯀ ꯂꯣꯏꯅꯕ ꯄꯨꯟꯕꯗꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯝꯗꯧꯒꯦ ꯊꯣꯏꯕꯤꯆꯥꯅ ꯈꯨꯝꯃꯤ ꯃꯥꯗꯤ ꯌꯥꯝꯅ ꯐꯩ ꯂꯣꯏꯅꯕꯁꯨ ꯅꯨꯡꯉꯥꯏ ꯏꯆꯝ ꯆꯝꯃꯤ ꯗꯣꯡ ꯍꯦꯛꯇ ꯉꯥꯡꯉꯤ ꯀꯩꯗꯧꯔꯒꯦ ꯔꯤꯅꯥꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯑꯩꯒ ꯅꯪꯒ ꯄꯨꯜꯂꯛꯄꯁꯨ ꯌꯥꯝꯅ ꯀꯨꯏꯔꯦ ꯑꯩ ꯅꯣꯡꯃꯇ ꯑꯁꯤꯒꯨꯝꯕ ꯋꯥꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯗꯕꯅꯤ ꯉꯁꯤꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯂꯥꯟꯅꯗꯤ ꯈꯟꯅꯨꯀꯣ ꯊꯣꯏꯕꯤꯆꯥꯅ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝ ꯀꯣꯊ ꯉꯥꯡꯉꯤ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯒꯗꯕꯗꯣ ꯍꯥꯏꯔꯣꯕ ꯔꯤꯅꯥꯅ ꯍꯥꯏꯔꯝꯃꯤ ꯔꯥꯖꯦꯁꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯃꯥꯜꯂꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯪꯁꯤ ꯈꯔ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯊꯣꯏꯕꯤꯆꯥ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯅꯨꯡꯉꯥꯏꯔꯝꯕ ꯍꯔꯥꯎꯔꯝꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯏꯃꯛ ꯃꯛꯁꯤꯟꯕꯗꯧꯅ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ ꯔꯤꯅꯥꯅ ꯍꯪꯉꯤ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯋꯥꯗꯨ ꯍꯥꯏꯕꯒꯤ ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ꯭ꯔꯥ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕ꯭ꯔꯥ ꯊꯣꯏꯕꯤꯆꯥ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯇꯞꯅ ꯈꯨꯝꯃꯤ ꯁꯥꯎꯗꯦꯗ ꯃꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯒꯤ ꯑꯩꯅ ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯅꯣ ꯑꯗꯨꯕꯨ ꯅꯪꯒꯤ ꯋꯥꯁꯤ ꯇꯥꯔꯒ ꯑꯩ ꯄꯥꯎꯈꯨꯝ ꯄꯤꯕꯗꯤ ꯉꯝꯗꯦ ꯑꯩ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯔꯣꯏꯒꯦ ꯔꯤꯅꯥꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯨ ꯍꯥꯏꯕ ꯌꯥꯏ ꯀꯩꯅꯣ ꯑꯩꯗꯤ ꯅꯪ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯅꯨꯄꯥ ꯈꯪꯅꯕ ꯈꯪꯅꯗꯕꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯇꯧ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯈꯪꯅꯔꯝꯃꯣꯏ ꯈꯟꯕꯗꯒꯤ ꯑꯩꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯋꯥꯁꯤꯕꯨ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯀꯥꯏꯔꯕ꯭ꯔꯥ ꯊꯣꯏꯕꯤꯆꯥꯅ ꯈꯨꯝꯃꯤ ꯀꯥꯏꯗꯦ ꯔꯤꯅꯥꯅ ꯍꯪꯉꯤ ꯀꯥꯏꯗ꯭ꯔꯒꯗꯤ ꯅꯪ ꯋꯥ ꯈꯔꯗꯤ ꯍꯥꯏꯕ ꯌꯥꯏꯗꯅ ꯍꯥꯏꯌꯨꯁꯦ ꯅꯪ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯌꯥꯅꯤꯡꯗꯕ꯭ꯔꯥꯕ ꯊꯣꯏꯕꯤꯆꯥ ꯍꯟꯗꯛꯃꯨꯛꯇꯤ ꯀꯔꯤꯃꯠꯇ ꯈꯨꯝꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯁꯨꯝ ꯅꯣꯟꯊꯔꯒ ꯂꯩꯈꯤꯔꯝꯃꯤ ꯔꯤꯅꯥꯅ ꯍꯟꯖꯤꯟ ꯉꯔꯪ ꯉꯪꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯁꯤꯗ ꯊꯣꯏꯕꯤꯆꯥ ꯁꯥꯎꯒꯠꯂꯛꯏ ꯑꯩ ꯉꯥꯏꯍꯥꯛꯀ ꯇꯨꯃꯤꯟ ꯂꯩꯒꯦ ꯀꯩꯗꯧꯔꯒꯦ ꯀꯔꯤꯒꯤꯅꯣ ꯉꯔꯪ ꯉꯪꯉꯤꯗꯨꯕꯣ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤꯆꯥ ꯁꯥꯎꯒꯠꯂꯛꯄꯗꯒꯤ ꯔꯤꯅꯥ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯅꯤ ꯔꯤꯅꯥꯁꯨ ꯏꯀꯥꯏꯕꯣꯏ ꯀꯔꯤꯌꯣꯏ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ ꯔꯤꯅꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯑꯃꯨꯛ ꯊꯣꯏꯕꯤꯆꯥ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔ ꯃꯥꯜꯂꯦ ꯃꯥꯅ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯔꯛꯏ ꯔꯤꯅꯥ ꯅꯪ ꯑꯩꯕꯨ ꯁꯥꯎꯕ꯭ꯔꯥ ꯑꯩꯗꯤ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯉꯥꯡꯂꯣꯏ ꯈꯪꯗꯕꯅꯤ ꯑꯩꯁꯦ ꯑꯉꯥꯎꯕꯤꯅꯦ ꯑꯗꯨꯝꯅ ꯇꯣꯏꯅ ꯍꯥꯏꯔꯒ
ꯊꯣꯏꯕꯤꯆꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯍꯧꯔꯛꯏ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯔꯤꯅꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ꯫ ꯊꯣꯏꯕꯤꯆꯥꯕꯨ ꯊꯦꯝꯃꯤ꯫ ꯑꯩ ꯀꯩꯁꯨꯝ ꯈꯟꯗꯦꯗ꯫ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯑꯗꯨꯝ ꯂꯩꯔꯤꯕꯕꯣ? ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯋꯥ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯀꯤ꯫ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯔꯣꯏꯒꯦꯗ꯫ ꯔꯥꯖꯦꯁꯀꯤ ꯃꯇꯥꯡꯗꯁꯨ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯀꯥꯡꯊꯣꯛꯂꯔꯣꯏ꯫ ꯊꯣꯏꯕꯤꯆꯥꯗꯤ ꯃꯈꯥ ꯇꯥꯅ ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯄꯤꯈꯤꯗ꯭ꯔꯦ꯫ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯀꯔꯤꯃꯠꯇ ꯍꯥꯏꯈꯤꯕ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯀꯣꯂꯦꯖ ꯍꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯃꯃꯥꯟꯅꯕꯤ ꯔꯤꯅꯥꯗ ꯃꯈꯣꯏꯗ ꯈꯔ ꯆꯪꯉꯨꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯆꯥꯅ ꯃꯥꯕꯨ ꯀꯧꯔꯒ ꯂꯥꯛꯑꯦ꯫ ꯔꯥꯖꯦꯁꯇꯤ ꯃꯈꯣꯏꯒ ꯇꯨꯡꯏꯜꯂꯛꯇ꯭ꯔꯦ꯫ ꯔꯤꯅꯥꯅ ꯋꯥꯔꯤ ꯁꯥꯔꯝꯂꯒꯅꯤ ꯈꯟꯕꯗꯒꯤ ꯏꯀꯥꯏꯕ ꯀꯌꯥ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯥ ꯂꯥꯛꯇꯦ꯫ ꯊꯣꯏꯕꯤꯆꯥ ꯑꯃꯗꯤ ꯔꯤꯅꯥ ꯊꯣꯏꯕꯤꯆꯥ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯑꯦ꯫ ꯊꯣꯏꯕꯤꯆꯥꯒꯤ ꯌꯨꯝ ꯌꯧꯔꯦ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯉꯔꯥꯡ ꯔꯥꯖꯦꯁꯅ ꯑꯦꯁꯥꯏꯟꯃꯦꯟ ꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄꯤꯔꯛꯈꯤꯕ ꯕꯨꯛ ꯄꯦꯄꯔꯁꯤꯡ ꯄꯨꯟꯅ ꯄꯤꯊꯣꯔꯛꯑꯦ꯫ ꯑꯁꯦ ꯅꯪꯅ ꯈꯔ ꯄꯨꯕꯤꯈ꯭ꯔꯣ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯄꯤꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯔꯤꯅꯥ ꯁꯥꯎꯅꯤꯡꯕꯣꯏ ꯀꯔꯤꯌꯣꯏ ꯊꯣꯏꯕꯤꯆꯥꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯑꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯔꯥꯖꯦꯁꯀꯤ ꯃꯔꯝꯗ ꯄꯥꯎ ꯍꯥꯏꯔꯨꯕꯒꯤꯅꯤꯅꯦ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯁꯤꯗꯤ꯫ ꯍꯦ ꯊꯣꯏꯕꯤꯆꯥ ꯅꯪ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯅꯤ꯫ ꯅꯪꯅ ꯃꯥꯕꯨ ꯌꯥꯅꯤꯡꯕ ꯂꯩꯔꯁꯨ ꯌꯥꯅꯤꯡꯗꯕ ꯂꯩꯔꯁꯨ ꯐꯖ ꯐꯖꯕ ꯋꯥꯗ ꯍꯥꯏꯅꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧꯁꯤꯗꯤ ꯑꯉꯥꯡ ꯃꯆꯥ ꯌꯥꯝꯅ ꯃꯥꯜꯂꯦ꯫ ꯑꯩ ꯅꯪꯒ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯐꯥꯎꯕ ꯇꯜꯂꯦ꯫ ꯐꯔꯦ ꯅꯪꯅ ꯑꯗꯨ ꯌꯧꯅ ꯈꯜꯂꯕꯅꯤꯅ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯍꯥꯏꯔꯔꯣꯏ꯫ ꯑꯩ ꯆꯠꯂꯒꯦ꯫ ꯇꯧꯕꯇꯕꯨ ꯅꯪ ꯅꯁꯛ ꯐꯖꯩ꯫ ꯅꯥꯄꯜꯅ ꯅꯁꯥꯕꯨ ꯌꯣꯝꯂꯤꯕꯗꯣ ꯅꯪꯒꯤꯁꯨ ꯅꯣꯡꯃ ꯃꯥꯏꯊꯤꯕ ꯅꯨꯃꯤꯠ ꯂꯥꯛꯀꯅꯤ ꯀꯥꯎꯒꯅꯨ꯫ ꯑꯩ ꯆꯠꯂꯒꯦ꯫ ꯅꯪꯒꯤ ꯐꯖꯕ ꯅꯁꯛꯇꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯑꯩꯅ ꯁꯤꯜꯂꯤꯕ ꯅꯨꯄꯥꯗꯣ ꯐꯠꯇꯕ ꯃꯤꯁꯨ ꯅꯠꯇꯦ ꯌꯥꯝꯅ ꯐꯕꯅꯤ꯫ ꯅꯪꯉꯣꯟꯗ ꯑꯩꯅ ꯃꯥꯒ ꯂꯣꯏꯅꯗꯕ ꯌꯥꯗꯦ ꯈꯪꯅꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯉꯔꯪ ꯉꯪꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯅꯨꯡꯁꯤꯕꯗꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯈꯛ ꯄꯥꯎ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯅ ꯑꯩ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯏꯀꯥꯏꯕ ꯄꯤꯔꯦ꯫ ꯐꯔꯦ ꯌꯥꯏꯐꯕꯤꯗ ꯑꯣꯏꯔꯛꯑꯣ꯫ ꯑꯩ ꯆꯠꯂꯒꯦ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯔꯤꯅꯥ ꯃꯄꯥꯟ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯆꯥ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯁꯨꯝ ꯃꯥꯒꯤ ꯀꯥꯗ ꯂꯩꯍꯧꯔꯤ꯫ ꯇꯁꯦꯡꯅꯃꯛ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯅꯨꯄꯥꯁꯤꯡꯁꯦ ꯃꯥꯒꯤ ꯌꯦꯛꯅꯕ ꯑꯣꯏꯅ ꯈꯟꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ꯫ ꯊꯣꯏꯕꯤꯆꯥ ꯃꯁꯥ ꯃꯇꯣꯝꯇꯃꯛ ꯄꯪꯁꯥꯎꯗ ꯁꯥꯎꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯔꯥꯖꯦꯁꯇꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯔꯤꯅꯥꯒꯤ ꯌꯨꯝ ꯇꯝ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯤꯆꯥꯒ ꯋꯥꯔꯤ ꯁꯥꯔꯕ꯭ꯔꯥ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯇꯝꯃꯤ꯫ ꯑꯗꯨꯒ ꯑꯦꯁꯥꯏꯟꯃꯦꯟ ꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄꯤꯔꯛꯈꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯁꯨ ꯄꯤꯊꯣꯔꯛꯏ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯕꯗꯒꯤ ꯔꯥꯖꯦꯁ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ꯫ ꯔꯥꯖꯦꯁꯅ ꯈꯔ ꯁꯥꯎꯅ ꯑꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯕ ꯃꯥꯜꯂꯒ ꯃꯥꯗꯤ ꯅꯥꯄꯜ ꯌꯥꯝꯅ ꯀꯥꯏꯅ꯫ ꯍꯦ ꯃꯥꯅ ꯅꯥꯄꯜ ꯀꯥꯒꯦꯅ ꯀꯥꯕꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯀꯥꯒꯅꯤ? ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯕ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯄ ꯇꯥꯔꯕꯗꯤ ꯁꯤꯡꯅꯕꯒꯤ ꯊꯕꯛ ꯇꯧꯕ ꯇꯥꯔꯦꯗꯅ꯫ ꯔꯤꯅꯥꯅ ꯑꯃ ꯈꯨꯝꯃꯤ꯫ ꯈꯪꯗꯦ ꯑꯗꯨꯅꯤ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯉꯥꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯕ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯉꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗꯤ ꯑꯩ ꯁꯥꯊꯤꯅ ꯏꯀꯥꯏ꯫ ꯑꯗꯣ ꯃꯥ ꯅꯠꯇꯕ ꯅꯨꯄꯤ ꯑꯃ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯑꯃ ꯈꯪꯅꯔꯒ ꯂꯦꯟꯅꯧ ꯀꯩꯅꯣ? ꯔꯥꯖꯦꯁꯅ ꯑꯩ ꯑꯗꯨꯒꯨꯝꯕ ꯇꯧꯔꯣꯏ꯫ ꯃꯥꯅ ꯑꯩꯕꯨ ꯑꯗꯨꯝꯅ ꯈꯜꯂꯕꯅꯤꯅ ꯑꯩꯅꯃꯛ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯅꯨꯄꯤ ꯃꯥꯅ ꯃꯨꯛꯀꯦꯅ ꯃꯨꯛꯄ ꯅꯥꯄꯜ ꯀꯥꯒꯦꯅ ꯀꯥꯕꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯀꯥꯅꯤ? ꯑꯩꯁꯨ ꯁꯪꯒ ꯆꯥꯎꯕ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯩ꯫ ꯃꯍꯥꯛ ꯑꯩꯅ ꯐꯥꯕ ꯇꯥꯔꯦꯗꯅ꯫ ꯔꯩꯅꯥꯅ ꯅꯪ ꯇꯁꯦꯡꯅ ꯃꯥ ꯐꯥꯒꯦ ꯍꯥꯏꯔꯣ? ꯑꯁ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯗꯤ ꯑꯩꯗꯤ ꯐꯥꯕ ꯐꯥꯅꯤꯡꯗꯦꯗ꯫ ꯔꯥꯖꯦꯁꯅ ꯈꯨꯝꯃꯤ꯫ ꯑꯩꯅ ꯃꯥꯕꯨ ꯐꯥꯒꯗꯣꯔꯤꯁꯦ ꯑꯩ ꯃꯥꯕꯨ ꯂꯧꯒꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯅꯥꯄꯜꯗꯣ ꯑꯩꯅ ꯊꯨꯗꯦꯛꯀꯦ ꯇꯧꯕꯅꯤ꯫ ꯃꯥꯒ ꯑꯩꯈꯣꯏꯒꯁꯨ ꯃꯁꯛ ꯈꯪꯅꯔꯤꯕꯅꯤ ꯇꯤꯟꯅꯔꯤꯕꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯈꯛ ꯍꯥꯏꯔꯨꯕꯒꯤꯗꯃꯛ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ꯫ ꯑꯩ ꯃꯥꯕꯨ ꯁꯦꯡꯒꯅꯤ ꯑꯗꯨꯒ ꯑꯩ ꯃꯥꯕꯨꯗꯤ ꯂꯧꯔꯣꯏ꯫ ꯔꯥꯖꯦꯁꯇꯤ ꯑꯁꯥꯎꯕ ꯌꯥꯝꯅ ꯍꯦꯟꯈꯤꯕꯅ ꯃꯗꯨꯒꯤ ꯐꯤꯔꯦꯞ ꯑꯗꯨ ꯐꯥꯎꯕ ꯂꯦꯞꯈ꯭ꯔꯕꯅꯤ꯫ ꯔꯤꯅꯥꯅ ꯐꯥꯊꯅꯕ ꯐꯅ ꯀꯟꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯅꯤ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥ ꯉꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕꯤꯆꯥ ꯐꯥꯅꯕ ꯃꯍꯥꯛ ꯁꯦꯝ ꯁꯥꯕ ꯍꯧꯔꯦ꯫ ꯃꯄꯥꯟ ꯊꯣꯡꯗꯕꯗꯤ ꯌꯥꯝꯅ ꯆꯝꯕ ꯃꯥꯜꯂꯒ ꯃꯅꯨꯡꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯇꯥꯟꯅꯕ ꯍꯧꯔꯛꯏ꯫ ꯁꯣꯝꯗꯅ ꯃꯀꯨꯝꯗꯧꯔꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯔꯣꯝ ꯊꯣꯏꯕꯤꯆꯥ ꯀꯣꯂꯦꯖ ꯀꯥꯈꯤꯗ꯭ꯔꯦ꯫ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯗ꯭ꯔꯦ꯫
Numidangi saksu mapanupana ni thongi. Mapanupana sak thongbudu uba matamda mapadu sakhum jalalaga machanupada hangi. Nasidi kidorage saksubu nangnu ni thongabo. Machanupana khume. Baba, chichedu masa nungaite haye. Adugi aina sum thongbiraba. Mapana mahari. Khangdreda. Kari haigadabano. Nasigi matawase. Aishu tatsina mo matha sare. Aishu nungai phum kari mata khangbanate. Nahawaina wakhalina naba habadu oire. Layengba yaba layengi. Adubu asumna sum toruga leire. Adubu nupa macha nasegi wakhan nungai hello. Nangi nasegi thamoi soknaba. Wa mata phawa haiganu ko. Nangi sakto losillo. Ai nasedu wari khara sage. Wai si haram laga mapado masa nupi ki kata ma chankhirami. Thubicha kada phamle. Larik su pade. Magi thokpa wakhal lamada tumin manglagale. Mapana thungin mayada ledaga masa nupi thubicha ba kore. Ibemau. Nang amuka thoro hai. Thubicha mapana korokpudu tabadagi mapalo mothore. Aduga mangonda mapada karino haduna hange. Wadi kari matangangde tumina non tharaga thubicha le. Masagi mai thonga du bijelaga mapana tamna hare. Nangbu kari magtorage. Wakan nungai tabaga khallibra nangbo. Thubicha pakhum pide. Manga du hairaga kashum tawde habigum tawri. Mapana mo masagi makuka tamna thabiraga. Nang amukta de harauna nungai na layu kadorage. Nang na tumna tawbudu uraga. Ipase tasengna mo wai. Namanasu nasinno pa na koy anibu kuina na kuno phangdre. Aina na koy anibu nanang thungan mangamde haduna. Ipada waro brane. Thubicha bikup adu phawa kari bada khumde. Mangak tama hairami. Mapan hare. Ado isana chaning ba amata di hayudana. Ai lerake. Thubicha na khume. Baba ai ka sum chaning di Yarnida, I get Saxon Ide. Haying the Gidi, Colesu Karani. Aduga Saxu, I not Holagatavani. Masagu Haidu Tabada, Mapadu no Petoraga, Pare Pare, Potaro. I, as I pop the toge. Why is Haram the Gamapado Tokirami? Tobisa Karachanli. Kadu heg your crabadi, Magi Hanagi Hanani. Mang Musulip lepte. Kariwakan Bukaliba. Kariwakan Gitamok. Adu yamna thamo shokliba mangliba no khangde numitusu nongale ngasi de Rajesh college karaktre rinabu di college kare thubicha su college lae thubicha na mama nabi du uba matamda kawi adu rinana di khumning da bai toraga khumbudi khumi thubicha su nahan mana hakiba wasing aduga assignment sin biu harambada mala sawda bithurakiba kaya adugi matangda Wahai hadun Rinada Wahai. Adubu Rinana Tawa Sadre Mahagna Kantokpugum Karigum Adum Tore Tubijana Tamoy Seng Hijreme Aina Hangido I shoy Kermale Ado Nang I Bushaunuko Rajes the Su I Wakra Hagatobani Nasi the Macules Karaktabra I Magwari Sanabapame Rinana Come Nasi the Malakte Hayang mala lakanda na koy mission sano. Ay din na koy gimatangda karimata yaroroy. Why shaharagri na thokitawi. Thubicha na mabu khami yale. Thubicha na tamna harami. Nang ay bu shawri sinatra. Ay na nahan tokba mong matawduda. Nang ay bu warawi natra. Rinana kumi. Ibema ay gondo warawu nungay taba kashum layte. Adubu iseng na harisini. Ay nang gapun malo na badi ay pamdre. Imanabi mayam libase. Asidagi nanga wakal chanaba tinabi yaba nupi amag tinaro. Wahido na thubicha gi thamoida hu tairaba tenjay yamna thabu chamani. Mamanabi mana taseng na tinaba talli loina pamde harak pisida. Thubicha amuki hen ikairami. Thubicha na ikai na wakhra di hayorage haduna tinada wahire. Sume nakoina aibu warori ba shawri bado. Shawpam thoi warofam thoi adubu nang aigi imanabi ni aiga nanga pulakpasu
Matam yamna kuirabani. Ngasidi ay aseng warising nangonda kari matuloloroy. Ay nangonda haramge. Nang na aibu puning drabasu ay galoy na batalabasu ay kasum hararoy. Adubu warisi madi ay nangonda talamge. Asum na haraga Thoibicana warising tama-tama tambore. Ahan bada man harami. Rina aise wathok chawbi wathok leibi nupini. Nangonda aina saukibado. Aiga asengba warising khangna nangna aingonda haraklibra. Aibu usittabadagi karemnabadagi haraklibra haduna. Aina nangmu saubani. Adubu aiga asengba warising nangna tasengna khalamdaba tarabadi. Taro. Aise karam tawna ngasi phawba asigi phim masida leribano habado. Ai nangonda tahalage. Magi wahaiduna Rinagi masadasu karigumbo wahang khara hangbaduna tawi. Rinana yanu kharangna. Thoibicha kino nang haidubo aidi karimta khangde. Nangna hari wadubo karino. Hayuse ayam taninge. Namu kedorage. Namu kari tarurage. Ngarang duna. Thoibicha du manu wa kaya mahange. Thoibicha su lotloroi habagi matagum tamna magi warising liba hore. Matau karam tauna. Thoibicana wakalena nakiba. Aduga wathok chawbi nupi amani harisina kari maramgina habadasu mathangi tangakta punna taminarasi mayambo aroibada amukana khurumjari.